आकाशवाणी इम्फाल मोइरांथेम इबाइबिना पाउ पाजरी अहानबदा मरुइबा पाउ गवादा चतरकपा 53 सुबा नेशनल गेम्स ngasi लोइसिलगनी लोइसिनबगी थौरम पनाजदा लैबा श्यामा प्रसाद मुखर्जी इंडोर स्टेडियम दा पांगथोकनी आसाम स्टेट टास्क फोर्स ना युमलोनबा राज्यदगी लाकपा गाड़ी अमदगी कानी किलोग्राम 53 फारे सिट चनी लैबा राजस्थान विधानसभा मिखलगी मिरेपसे लौथोपगी मतम ngasi लोइरे अमसुंग दिल्ली सरकारना हाइरी तुमा सुबा सुदबा गाड़ी नंबर सिंग ओंथाक ओंजिन तौदुना थवन्नबगी थौरांग अथुबा मतमदा चटननबा होनरा गवादा चथरकपा 53 सुबा नेशनल गेम्स ngasi लोइसिलगनी लोइसिनबगी थौरम पनाजदा लैबा श्यामा प्रसाद मुखर्जी इंडोर स्टेडियम दा पांगथोकनी ngasi अरोइबा नमिता शूटिंग गोल्फ जोग मसाना सिंग लोइसिनगनी गेम्स असिदा मणिपुर हौजिक फावदा सनागी तकमान कुंट्रा लुपागी कुनिटोय सेंजेंगी कुमापन पुन्ना तकमान मरफुमाथोय फंगदुना मेडल तेलिगी तरुक सुबा मफमदा लैरे महाराष्ट्र सनागी हुमुद्रा मंगा लुपागी हुमफुतरेट सेंजेंगी हुमुद्रा निपान पुन्ना तकमान सनी कुन फंगदुना मेडल तेलिगी मकोकता लैरी सर्विसेसना सनागी हुमफुमरी यावना पुन्ना तकमान चाम कुलुमदोय फंगदुना अनी सुबा मफमदा लैरी ngarang 15 suba numita manipurna judo amasung football da takaman sing lawki security force na rajya se gi tongan ba mafam singda thibu humbagi thabak chathakre police ki paun hai imphal east ki mafau kuki village mafau tunnel area amadi thawal dangba naknaba singda thibu humbagi thabak chathakre thawal district police na su kaiden pi khok area singda thibu humbagi thabak chathakre miye kya wahang pahung tabki amadi yum da changduna thibu humba chathaki adumapu mifami pungi paudi leite imphal west ki thangal bazar gi kasturi ngari gali dharmasala बोरा गली दसु तिबुंबा की थबक चथकी मरुदा मियोय मरफुदरा हुंदे वाहंग पहुंग चथबदा मियोय मरीदी मखाताना वाहंग पहुंग तौनबा सिटी पुलिस स्टेशन दा सिनखरे इम्फाल वेस्ट की ककटुक सिंग लेकाय दजु तिबुंबा की थबक चथकी अदुबु मिफामी पुनगी पाउदी लैते आसाम स्टेट टास्क फोर्स ना कंगनबा पाउ अमा फंगबदगी हिमलोनबा राज्यदगी लाकपा गाड़ी अमदगी कानी किलोग्राम 53 फारे पोलम सिंग अदु गाड़ी अदुगी तोंगाना सेमलबा मफम अमदा हापलंबनी हाइरी आसाम राइफल्स ना आसाम पुलिस का लोइनाना कासार जिला दगी आइना यादव टेबलेट लिसिंग कुंथारोम फारे जिला आसिकी मरखोलेंदगी लुपा लाख मरफुदारोंगी आइना यादव ड्रग अदु मियोय अमदगी फाखिबनी अमरोमदा अककनबा पाउ अमा फंगबदगी कासार पुलिस ना लंबीदा लाकवा गाड़ी सिंग चेक तौबदा यमलोनबा राज्यदगी लाकवा गाड़ी अमदगी हेरोइन ग्राम 55 फारे हेरोइन सिंग अदु सापोन केप हुंफुदा हापलंबनी आसाम पुलिस ना मणिपुरदगी संगलपा गाड़ी सिंग चेक तौबदा लुपा कोटी तरुक हेनबगी आइना यादबा ड्रग फारे ताबिरिबा पावसे आकाशवाणी इम्फालदगिनी सिट चनी लेबा राजस्थान विधानसभा मिखलगी मिरेपसे लौथोपगी मतम ngasi लोइरे ngarang phawbada mirepche piselakiba apunba mirep lisingani chahum humphomangagi manungda mirep marphudra marina makhoigi mirepche sing lokthokre pradhan mantri narendra modi na ngasi udaipurda pangthokpa mikhalgi mitinda saruk yagani rajya sigi bot thasigi kunmanga da thadanagani telangana vidhan sabha gi oina mirepche pisinbagi aroiba numit hayengni sit chama 38 leiba rajya vidhan sabha gi mikhal thasigi kuntha da pangthokani थासी की तरातरेता बोट थादनगदौरिबा सिट चनी कुंथ्रा लेबा मध्य प्रदेश विधानसभा अमसुंग छत्तीसगढ़ विधानसभा की अनीसुबा तांककता बोट थादनगदौरिबा सिट हुमुद्रा की मिखलगी बोट खोंबगी थबक खमथेंगले आसाम के मुख्यमंत्री हिमंत बिस्वा शर्मा उत्तर प्रदेश के मुख्यमंत्री योगी आदित्यनाथ गुजरात के मुख्यमंत्री भूपेंद्र पटेल मध्य प्रदेश की मुख्यमंत्री शिवराज सिंह चौहान सु तोंगान मफमसिंगदा मिखलगी वांगांखी कांग्रेस सिंबा प्रियंका गांधी ना बीजेपी ने सिंबा सरकार असिबो मराल सिरदना हाई सरकार की कंपनी सिंह कारबार वाला सिंह पिथोपदगी सरकार की थबक अमत लेसिलक्त्रे मांग हाई हौजिक की मतम असिदा सरकार की थबक फंगलक्तबा अमदी सरकार की कर्मचारी सिंह महौसादगी चनरंबा पेंशन सिस्टम नहौनना चनहनबा दाबी तौरी दिल्ली सरकार हाइरी तुमा सुबा अमदी सुदबा गाड़ी नंबर सिंह ओंथाक ओंजिन तौदना थवन्नबगी थौरांग अथुबा मतमदा चननबा होनरगनी दिल्ली सरकार हाई सुप्रीम कोर्ट ना मखोइगी वारोल पिरकलबा मतुंगदा थौरांग असि चनगनी दिल्ली सरकार ना हानदी थौरांग असि था असि की 19 दगी 10 फावबा चनगनी हाइना लाउथोखिबनी
Marak asida Delhi school khudingmak tha asigi taranipal phawba chuti thadokre hiram asigi matangda Delhi gi shiksha vibhagna cherol ama thokre Delhi sarkar gi hukum amagi matung ina ngasidagi tha asigi taranipal phawba school thingjinduna winter break piragani makha taba winter break ki matam kona cherol ama thokani hairi Delhi da noksit motpagi sang haujik maki oina hantharakpa leitri Delhi gi Environment Mantri Gopal Raina Transport Mantri amasung Revenue Mantri ga loinana bibak singi oiba mifam pangthoktuna nungsit motpagi matangda Supreme Court na pirakhiba yatang adu sananaba wafam kya khanaki hairi University Grant Commission UGC na mapan laibaki University singi campus Bharat ta hangba amasung salainabagi anoba sana kanglon ama laukthokre masigi matung ina mapan laibaki University singna Bharat ta makhoi campus hangba amadi anoba course hanglamdaida UGC dagi hana ayaba logadabani Malengi oina University singi ranking da sanga gi manungda leiba University singda khodong chaba si phangani University sing asida online course natraga distance learning tawadi yaroi hairi Educationist Sen Kumar Chowdhuryna Akashvani Paumida hai lokhalogli ba khongthang asina leibak asigi mahiroi singbu mapan leibak ta satuna mahi tambagi mahutta sel changdana magun leiba shiksha pibada mateng oiragani Uttarakhand semkibagi kulumdoi suba common ngasi pangthokli Ingsok lising anida Uttar Pradesh ki khaidoktuna raija asi semkibani raija sarkar na sinduna palan thoram asi Dehradun da pangthokani Rashtrapati Draupadi Murmu thoram asida saruk yagani COVID-19 matamda sathok chachinga mari leinana ticket kakki basingi sel handok hanaba kendra sarkarna mari leina basingda khangankre Consumer Affairs Vibhagna Make My Trip Jatra Clear Trip na chingba Travel Aggregator singa punna wari watai sanaraba matungda wafam asi phongdokhibani panduna leiriba sel sing asi handoknaba Supreme Court ki Khanganba leikhrabasu ngasi phawba pithoktana leiriba asi vibhag asina lumna lowi Human Trafficking Case ka mari lenana National Investigation Agency NIA na Raija amasung Union Territory tarada thiba humbagi thabak chathabada miyoi nifumari phare Agency asina awang nongpaki Raijani Tripura amasung Assam yauna hairiba thiba humbagi thabak adu Nongsuk Bengal Karnataka Tamil Nadu Telangana Haryana Puducherry Rajasthan amadi Jammu Kashmir dagi mafam 85 da thiba humbagi thabak chathakibani Parabasing dogi manungda Tripura dagi miyoi kun Karnataka dagi tara amasung Assam dagi mga yauri Tibo mogi tabak aduda NIA na sasinabo oiramba yai haiba Aadhaar card PAN card yauna tongan ba che kayamarum phangle hairi Anti-terrorist squad na Jharkhand gi Islamic State of Iraq and Syria ISIS ki hakjin ba miyoi ani Hazaribagh amasung Gwada jila dagi phare makhoi miyam dagi sel khaiba leba ki mayokta thabak toba jati kanglup singi marakta khanana ba sinbada chenaba miyoi singni hairi Kendra gi mapan thoram Raija Mantri B Muralidharan numit humni gi khongchat ngasi Tokyo da thungkhre Mahakna leibak aduda leiringeda mafam adugi mantri sing karbarwala lusing basing academy sian sing amadi Bharat maja sing unadana mifam pangthokani ICC Men's Cricket World Cup tangasi Bengaluru gi M Chinnaswamy Stadium da New Zealand amasung Sri Lanka ga nungtil pung ani da sanaragani ngarang sanakiba match da England na Netherlands bu ran 130 da maithiba pikibani aroiba da maruiba pau amo Gawada satharakpa kunthatare suba National Games ngasi loisilagani loisinbagi thauram Panaj da leiba Syama Prasad Mukherjee Indoor Stadium da pangthokani Assam State Task Force na imlona ba raija dagi lakpa gari amadagi kani kilogram kunthataruk phare sit chani leiba Rajasthan Vidhan Sabha mikhalgi mirepche lokthokpagi matam ngasina loire amasung Delhi Sarkar na hairi tuma suba sudaba gari number sing onthak onjin tawduna thawannabagi thawrang athuba matamda satnanaba hotnaragani Pauloi jare